Mayam pun maku thoi nili kapal ke channel ne taram nok sari mayam ngasi se video ama haidi makata ba video ni ko Delhi da sahi kun ta phari ban nupi macha dai khida ba do adu ge matang da makata ba amu mayam pham da wahi ka dang khimsa ke na laksa ba ne video samjarak pani mayam ko waro binu mayam aina ngang khiba haidi harak ka dori ba mayam si marak ta soi khiba lan khiba kaya yauro ka su mayam na semdok piu ngak piu haidi mayam na soi khara su ngak pi ge na khalle ado mayam haidi sigi matangda adum ai directly hairake bako adi mayam asigi matangda ne comment mayam pina base nungai jade bako comment se mong sa da comment yamna thanai comment yamna pinai comment yamna pinai ado haidi nupi macha ni ko ado comment piriba na khoina khangdana udana chaka chaka ngangnariba comment aduguma chawkhattaba comment piriba singdo hadi na sadu da amutang khanta hawa khantaraga piba ngamdra haibani da ina haining base mama mapa singna masa lai hidabagi awaba mayam ama mayok na ringai sida bet comment sing adu amuk tar kanda mama mapa sing ai isa ji sumo phattaba torojala natra laikai gi mane mandol sing club organizing sing so masigumba lamcha chatlaba jala ne kaina khanbagi yam aran ba lambi rom da chalan bagi social media na loriba thokdang se lawdaba no fai hoji imung manungna angang je lai hidabagi report ama ngai ringai tanja sida moine chatlaga report se khangaba dongna yam lan ba mong da irak pai ba se akhoi maitai phurupki maikai da isana isabu khongda thangna yansin jabu sammanai lai hidraba awaba tari bisi imung sida kari karamba awaba se kon ba yabage amadi khudong thiba mayam ama thoi bising se kan ba yabage haibigi adugum step ta sanghin bagi matam do ininge ragana laik tam hauda bara ho laik yamna haiba kharam su dum leiri makong tawda ba kharam su ko ado hoi laik hayauda ba haira tare ko suguma comment pi besing se ko kitang khanda bangam da ba hai tare kok se khara kano se screw se kok ta pali ba screw se khar kom ba hai tare ba noi gum basing se ko haidi nungai barane ngasi nangi mung manung da nangi na san id nangi na cha khangde na chai khangde nangi na chan khangde nangi na naw khangde duga thom ba taraga di nang ngasi nangsu thamoi du da pan ga da ba awa ba se ko kap ka da ba o khong ni kap ka da ba ko noi da oiram ba taraga di ado ngasi nupi macha duna manung matam chadana thoi ba thodok se manung matam chadana lekhi da ba se sigi thodok si da mama mapa oiba singduna kaya ga sathina mathomoi shu ongoni macha duna mapanda leiri do haidi masu maki hingjana bagi gano da leijari bani sigai siga mapanda leire haidana mapanda leiba nupi singse haidi nakhoina moise lichat chumdabo oina ubra sini da mapanda leire haina lichat chumamoi ne leibra ba ado nate aina habadi migi haidi hingnanabagi lambien da chatna bangaktani asidai sida maidi comment piriba na khoina ikhang khangdadana sumaina haidi sigili chatlangwani sumai tarongani hairam haibagi darkar se ta deba na khoina singangbagi nati khunba nateba ado haidi khangdana hoi mana phattaba tawre haibase na khoi khangpon nate exactly akhoi su khangpon nate ma se haidi hatpirira natragana matomda sirira haibase do aigi maigaidagi mayam famda thamjaramge ko nupi macha ase matomda sibadi nate maram haidi matomda siba nate haibadi ko matomda siba nate ba haibadi mana siriba khusi se mana taramliba haidi phibomdo mana tara leremi phibomdo madom matomda suicide taraga building mathakte chongthara sibadi nate ba haidi building mathakta chongthara sibado ori masa maudo pungtoi toirani haiba ko mayai oiba parts ai habadi ngaksamdagi na khwang phawbagi mase toiroge mangai ba kok su toigani khutsa su longthek thektana toigani tekani tagani khong khut loi tekani tagani ha chumdra mayam ado haidi khushi do dumaina haidi phajanai tar leyeba mi do siri khushi da mayam hato piba mandra hato aga aduga mayam unadaba mafam kuna kuni adu amam marak mafam duga mi chatna de ba khangba mafam duda pusallaga hatok pirira natragana mangonda kari hadi magi masada kari nataba licha chatlami ba mangonda kari andi atyachar tawrami ba mangonda kari bu kari tawrami ba masado kari tawbirami ba asi mayam khangna bangam ponate bako hauzik phawgadi akhoisu khangjadri adi nupi macha sigi postmortem tawbagi report se
ꯍꯥꯏꯗꯤ ꯂꯥꯛꯑꯕ ꯂꯥꯛꯇ꯭ꯔꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯣ ꯊꯦꯡꯅꯔꯒꯗꯤ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯀꯅꯤ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯅꯥꯎꯒꯨꯝꯕꯅꯦꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯏꯅꯥꯎꯒꯨꯝꯕꯅꯦ ꯑꯩꯒꯤꯗꯤ ꯏꯅꯥꯎꯒꯨꯝꯕꯅꯦꯕꯀꯣ ꯏꯅꯥꯎꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯒꯤ ꯏꯅꯥꯎꯒ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯅ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯑꯁꯤꯈꯩꯁꯤꯒ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯃꯥꯟꯕ ꯅꯥꯎꯁꯦꯛ ꯃꯥꯟꯕ ꯑꯗꯨ ꯃꯥꯟꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯥꯎꯁꯦꯛ ꯃꯥꯜꯂꯁꯨ ꯑꯩꯅꯤ ꯑꯦꯅꯤ ꯃꯥꯟꯅꯤꯡ ꯃꯥꯟꯖꯁꯅꯨ ꯖꯍꯥ ꯃꯥꯜꯂꯁꯨ ꯑꯩꯅꯦꯕ ꯑꯩꯗꯤ ꯑꯩ ꯑꯣꯏꯅ ꯂꯩꯇꯥꯕꯀꯣ ꯅꯪꯅ ꯅꯥꯎꯁꯦꯛ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯅꯁꯥꯗꯣ ꯃꯤꯡꯁꯦꯟꯗ ꯊꯥꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯈꯣ ꯅꯪꯅ ꯀꯔꯤ ꯃꯥꯟꯕ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯍꯪꯗꯣꯡ ꯍꯋꯥꯏ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯆꯣ ꯍꯪꯗꯣꯡꯗꯅꯕꯨ ꯆꯀꯠ ꯐꯨꯔꯁꯨ ꯇꯥꯜꯂꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯍꯧꯗꯣꯡ ꯍꯥꯏꯗꯣ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯑꯗꯨꯅ ꯕꯤꯅꯣꯏ ꯅꯣꯡꯃꯥꯏꯊꯦꯝ ꯅꯪꯁꯤꯁꯨ ꯍꯧꯗꯣꯡ ꯍꯋꯥꯏ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯍꯧꯗꯣꯡ ꯑꯣꯏꯕꯅꯤꯅ ꯐꯨꯔꯁꯨ ꯇꯥꯜꯂꯁꯨ ꯍꯥꯏꯗꯤ ꯍꯧꯗꯣꯡꯅꯤꯅ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯒ ꯀꯣꯃꯦꯟ ꯆꯀꯠ ꯇꯧꯔꯦꯕꯀꯣ ꯆꯥꯎꯈꯠꯄ ꯀꯣꯃꯦꯟꯗꯣ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯐꯕ ꯚꯤꯗꯤꯑꯣꯅ ꯀꯗꯥꯏ ꯐꯠꯇꯕ ꯚꯤꯗꯤꯑꯣꯅ ꯀꯗꯥꯏ ꯃꯑꯣꯡ ꯆꯥꯕ ꯀꯣꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦ ꯅꯪꯁꯦ ꯆꯥꯎꯈꯠꯇꯦ ꯅꯪꯁꯦ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗ ꯑꯋꯣꯏꯕ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗ ꯆꯥꯎꯈꯠꯇ꯭ꯔꯦ ꯁꯥꯊꯤꯅ ꯆꯥꯎꯈꯠꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯁꯥꯊꯤꯅ ꯆꯥꯎꯈꯠꯇ꯭ꯔꯦ ꯅꯪꯁꯦ ꯀꯨꯀꯤꯔ ꯃꯩꯇꯩꯔ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯔ ꯈꯟꯊꯔꯒ ꯀꯣꯃꯦꯟ ꯄꯤꯕꯤꯌꯣ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯆꯥꯗꯕ ꯀꯣꯃꯦꯟ ꯄꯤꯕ ꯅꯥꯇꯩ ꯆꯥꯗꯕ ꯀꯣꯃꯦꯟ ꯇꯧꯔꯤꯕꯁꯤꯡꯗꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯅꯣꯏ ꯈꯜꯂꯣꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯃꯨꯡꯗꯣ ꯑꯗꯨꯒꯤ ꯏꯃꯨꯡꯗꯣ ꯅꯁꯥꯒꯤ ꯏꯃꯨꯡꯅꯦꯅ ꯈꯜꯂꯣꯕ ꯑꯝꯇꯪ ꯅꯁꯥꯒꯤ ꯏꯃꯨꯡꯅꯦꯅ ꯅꯁꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯏꯃꯦꯅ ꯑꯝꯇ ꯈꯜꯂꯣꯕ ꯑꯗꯨꯒ ꯑꯝꯇꯪ ꯐꯣꯀꯁ ꯇꯧꯁꯜꯂꯣꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯩꯗꯨ ꯅꯪꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯀꯦ ꯌꯦꯡꯉꯨ ꯅꯈꯣꯏ ꯀꯣꯃꯦꯟ ꯄꯤꯔꯤꯕ ꯅꯈꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯃꯩꯇꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯣꯠꯂꯦꯅ ꯍꯥꯏꯕꯁꯦ ꯀꯨꯀꯤꯅ ꯍꯥꯏꯕꯅꯦꯕꯀꯣ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯃꯣꯠꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯖꯥꯠꯁꯦ ꯃꯣꯠꯂꯤ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯔꯤꯁꯦ ꯆꯥꯎꯈꯠꯇꯕ ꯁꯤꯒꯨꯝꯕ ꯂꯦꯝꯕ ꯈꯪꯗꯕ ꯃꯤꯉꯣꯟꯗ ꯀꯔꯝꯕ ꯋꯥꯍꯩꯅ ꯁꯤꯖꯤꯟꯅꯅꯤ ꯀꯔꯝꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯍꯟꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯐꯠꯇꯕ ꯈꯟꯈꯤꯗ꯭ꯔꯥ ꯑꯩꯒꯤ ꯋꯥꯍꯩꯁꯤꯅ ꯁꯤ ꯍꯥꯏꯔꯨꯔꯒ ꯃꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯈꯟꯊꯗꯕ ꯃꯤ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯐꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯆꯦꯟꯊꯍꯟꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯊꯧꯕꯁꯤꯡ ꯆꯥꯎꯈꯠꯇꯕꯁꯤꯡꯗꯨꯒ ꯍꯥꯏꯖꯕꯅꯤ ꯆꯨꯝꯅ ꯂꯩꯕ ꯑꯃ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯩ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯗꯣ ꯑꯣꯏꯗꯕ ꯆꯥꯎꯈꯠꯇꯕ ꯈꯔꯁꯤꯡꯗꯨꯒꯅꯦꯕ ꯍꯥꯏꯖꯩꯗꯣꯀꯣ ꯑꯗꯨꯒ ꯁꯤꯅꯦꯕ ꯃꯈꯣꯏ ꯈꯔꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯣꯠꯂꯦ ꯍꯥꯏꯍꯟꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯁꯦ ꯈꯔ ꯈꯟꯊꯕꯤꯌꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏꯁꯦꯈꯔ ꯈꯟꯊꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒ ꯄꯥꯕꯣꯒꯅ ꯕꯨꯖꯥꯏꯕꯗ ꯍꯥꯏꯗꯤ ꯂꯧꯗꯕ ꯃꯆꯥ ꯃꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯍꯥꯏꯗꯤ ꯃꯋꯥ ꯆꯠꯇꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯅ ꯑꯩꯅ ꯇꯧꯕꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯃꯉꯥꯏꯔꯦ ꯆꯠꯆꯕ ꯃꯤꯁꯤꯡꯗꯣ ꯅꯈꯣꯏꯅꯦꯕꯀꯣ ꯅꯈꯣꯏꯒꯨꯝꯕꯗꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯣꯃꯦꯟ ꯄꯤꯕꯗ ꯍꯟꯅ ꯌꯦꯡꯉꯒ ꯄꯤꯗꯕꯗꯣ ꯑꯗꯨꯅꯦ ꯉꯥꯡꯅꯤꯡꯉꯩꯅ ꯄꯉꯥꯡ ꯉꯥꯡꯒꯅꯣ ꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯅ ꯉꯥꯡꯅꯤꯡꯉꯩ ꯄꯉꯥꯡ ꯉꯥꯡꯒꯅꯣ ꯃꯌꯥꯝ ꯇꯤꯟꯅꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒ ꯋꯥ ꯉꯥꯡꯅꯕ ꯃꯇꯝꯗ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯅ ꯁꯠ ꯉꯥꯡꯕ ꯖꯥꯄꯣꯟꯇꯦ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯕꯩ ꯋꯥ ꯂꯩꯌꯦꯕ ꯉꯥꯡꯅꯤꯡꯉꯩꯅ ꯄꯉꯥꯡ ꯉꯥꯡꯉꯨꯔꯗꯤꯅꯦ ꯑꯩ ꯏꯁꯥꯃꯛꯁꯨꯅꯦ ꯉꯥꯡꯅꯤꯡꯉꯩꯅ ꯄꯉꯥꯡ ꯉꯥꯡꯉꯨꯔꯗꯤꯅꯦ ꯍꯧꯔꯤꯕ ꯖꯥ ꯈꯔꯁꯦ ꯇꯦꯛꯀꯦ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯌꯦꯡꯉ ꯄꯤꯕꯤꯌꯨ ꯑꯦꯅꯤ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯁꯅꯨ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯅꯁꯥ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤꯅꯦ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯌꯦꯡꯉ ꯄꯤꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ